ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯂꯥꯏꯔꯕꯒꯤ ꯍꯣꯠꯅꯖꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯅꯥꯃꯤꯀꯥ꯫ ꯁꯍꯔꯒꯤ ꯀꯩꯊꯦꯜ ꯑꯃꯗꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯂꯩꯕꯥꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯂꯥꯛꯄ ꯂꯂꯣꯟ ꯏꯇꯤꯛ ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯈꯜ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗ ꯇꯤꯜꯂꯤ꯫ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯤ ꯆꯤꯟꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯃꯃꯥꯗꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯆꯩ ꯂꯩꯕ ꯀꯥꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯆꯍꯤ 6-7 ꯁꯨꯔꯝꯈꯤꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯧ ꯅꯨꯃꯤꯠꯅꯤꯅ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ, ꯑꯩꯒꯤ ꯂꯥꯏ ꯍꯛꯄ ꯈꯥꯎꯗꯣ ꯑꯗꯨꯁꯨ ꯃꯜꯂꯦ, ꯑꯗꯨꯁꯨ ꯑꯍꯟꯕ ꯑꯃ ꯂꯩꯕꯤꯌꯨꯀꯣ, ꯑꯗꯨꯒ ꯈꯣꯡꯎꯞ ꯑꯃꯁꯨ, ꯑꯗꯨꯒ ꯄꯥꯕꯨꯡ ꯁꯥꯟꯅꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ." ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ, ꯂꯩꯗꯣꯏꯅꯤ. ꯉꯁꯤꯗꯤ ꯏꯆꯥꯅ ꯑꯄꯥꯝꯕ, ꯏꯆꯥꯅ ꯈꯨꯠꯊꯤꯟꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅꯅꯦ ꯂꯣꯏ ꯂꯩꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯁꯨꯝ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯌꯥꯕ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯜ ꯃꯈꯜꯒꯤ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯁꯨꯅ ꯌꯣꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯋꯥꯕ ꯃꯊꯥ ꯁꯥꯕ ꯁꯛꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ, ꯑꯉꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯨꯔꯤꯗꯨꯕꯣ? ꯃꯥꯗꯤ ꯑꯉꯥꯡꯅꯤ, ꯀꯩꯁꯨ ꯈꯪꯕꯁꯨ ꯅꯠꯇꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯔꯤ ꯃꯈꯩ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯅꯤ. ꯅꯪꯁꯨ ꯈ꯭ꯋꯥꯡꯗꯣ ꯅꯥꯔꯦꯅ ꯍꯥꯏꯔꯦ. ꯁꯦꯜꯁꯤꯡꯁꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯩꯕꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯍꯟꯗꯛ ꯊꯥꯁꯤꯃꯗꯤ ꯌꯨꯝꯒꯤ ꯆꯪꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯁꯤꯒ ꯀꯔꯝ ꯇꯧꯗꯣꯔꯤꯕꯅꯣ? ꯊꯥꯁꯤꯃꯗꯤ ꯑꯃꯨꯛ ꯄꯨꯊꯔꯅꯤ. ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯔꯅꯤ." ꯃꯆꯥꯅꯨꯄꯥꯁꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯑꯉꯥꯡꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯃꯗꯤ ꯃꯃꯥꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ, ꯃꯄꯥꯒꯤ ꯂꯧ ꯏꯪꯈꯣꯜꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯎꯖꯕ ꯑꯉꯥꯡꯅꯤ꯫ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ, ꯄꯣꯠꯐꯝ ꯑꯗꯨꯗ, ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗ ꯁꯥꯟꯅꯄꯣꯠ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯃꯃꯥ, ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥꯅꯤ. ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯎꯕꯗ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯃꯅꯤꯡ ꯊꯨꯡꯖꯗ꯭ꯔꯕ ꯏꯆꯥꯅꯤ. ꯏꯆꯥꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯋꯥꯕꯨ ꯀꯩꯗꯧꯋꯤ ꯍꯥꯏꯕꯒꯦ? ꯋꯥꯁꯅꯨ." ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯞꯊꯛꯅ ꯇꯥꯔ ꯃꯥꯜꯂꯤ꯫ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯛꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯏꯃꯥ, ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯍꯧꯗꯦ." ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯍꯩꯃꯥ, ꯑꯁꯨꯛ ꯌꯥꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤꯗꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯕꯣ?" "ꯌꯥꯎꯗ꯭ꯔꯦ ꯄꯥꯕꯨꯡ." "ꯐꯔꯦ. ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯥꯞꯅꯕ ꯈꯥꯎꯗꯣ ꯑꯗꯨ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯈꯥꯎ ꯃꯌꯥꯝ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯗꯨ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯗꯥꯗꯥ, ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯝꯇ ꯌꯦꯡꯖꯒꯦ." ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯌꯥꯅꯤ ꯏꯕꯨꯡꯉꯣ, ꯀꯔꯝꯕꯅꯣ? ꯑꯄꯥꯝꯕ ꯑꯃꯠꯇ ꯈꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯃꯈꯜ 3-4 ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯈꯜꯂꯣ ꯃꯁꯤꯗꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯆꯥꯅꯨꯄꯥꯗꯨ ꯈꯥꯎꯁꯤꯡ ꯑꯗꯨ ꯑꯃꯃꯨꯛ ꯊꯥꯡꯒꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯍꯥꯏꯖꯩ ꯁꯤꯗꯤ ꯆꯥꯎꯃꯜꯂꯦ ꯑꯃꯃꯨꯛ ꯊꯥꯡꯒꯠꯂꯤ ꯁꯤꯅ ꯈꯔ ꯄꯤꯛꯃꯜꯂꯦ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯤꯅ ꯉꯥꯡꯃꯜꯂꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯥꯝꯕꯗꯨ ꯈꯜꯂꯣꯅꯦ ꯃꯆꯥꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯑꯩ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒꯦ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗꯣ ꯑꯩꯗꯤ ꯄꯥꯕꯨꯡ ꯗꯥꯎ ꯌꯥꯝ ꯌꯥꯏꯉꯣ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯍꯥꯞꯄꯒ ꯄꯥꯔꯗꯤꯅꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯆꯥꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕꯒꯤ ꯍꯩꯖꯕꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄꯒꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯨꯒ ꯃꯩ ꯂꯩꯅꯕ꯭ꯔꯅꯦꯍꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯕꯨꯡ ꯑꯩꯗꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒꯦꯕ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯔꯤꯁꯨ ꯈꯟꯗ ꯁꯥꯗꯨꯅ ꯂꯥꯏꯔꯤꯛ ꯈꯥꯎ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯔꯤꯛ ꯈꯥꯎ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯡꯎꯞ ꯌꯣꯟꯐꯝ ꯑꯗꯨꯗꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯧꯗꯨꯅ ꯈꯣꯡꯎꯞ ꯑꯗꯨꯁꯨ ꯃꯥꯅ ꯉꯝꯗꯅ ꯂꯩꯔꯛꯇ꯭ꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯥꯟꯅꯄꯣꯠ ꯂꯥꯏꯔꯤꯛ ꯈꯥꯎ ꯈꯣꯡꯎꯞ ꯃꯌꯥꯝ ꯂꯩꯅꯤ ꯍꯥꯏꯔꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯥꯕꯣ ꯏꯃꯥ ꯑꯩ ꯑꯝꯇ ꯄꯥꯝꯗ꯭ꯔꯦꯕ ꯏꯃꯥ ꯍꯣꯏ ꯂꯩꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨ ꯂꯩꯔꯛꯑꯣ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯁꯦꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯏꯇꯥꯎꯁꯤꯡꯒ ꯁꯥꯟꯅꯔꯨꯔꯒꯦꯕ ꯑꯩ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯁꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕꯨꯡ ꯍꯤꯗꯥꯛ ꯌꯣꯟꯐꯝꯗꯒꯤ ꯄꯥꯕꯨꯡꯒꯤ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯕꯗꯨꯒꯤ ꯍꯤꯗꯥꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ ꯑꯗꯨꯅ ꯃꯔꯨꯅꯤ ꯑꯇꯩꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯗꯒꯤ ꯈꯣꯡꯊꯥꯡ ꯀꯂꯞ ꯊꯥꯡꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯈꯔ ꯆꯈꯠꯂꯒ ꯆꯠꯂꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯏꯆꯥ ꯑꯁꯤ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯃꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯆꯥꯅꯨꯄꯥꯗ ꯃꯀꯥ ꯂꯥꯝꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯇꯥꯔꯝꯂꯅꯤ ꯃꯔꯝ ꯃꯣꯛꯄ ꯏꯃꯨꯡꯒꯤ ꯑꯋꯥꯅ ꯂꯩꯇ ꯂꯥꯏꯔ ꯈꯪꯕ ꯏꯆꯥꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯁꯨꯝ ꯇꯧꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨꯗꯤ ꯑꯐꯕꯤ ꯃꯃꯥꯅ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤꯗꯅ ꯃꯃꯥ ꯑꯁꯨꯛ ꯐꯔꯤꯁꯤꯕꯨ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯦꯟꯊꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯏꯁ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯄꯥꯁꯨ ꯑꯁꯨꯛ ꯐꯔꯤꯁꯤꯗꯤ ꯃꯄꯥꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯋꯥꯔꯦꯛ ꯋꯥꯇꯦꯝ ꯍꯩꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯕꯒꯤꯅꯦ ꯃꯃꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯄꯥ ꯑꯁꯨꯛ ꯐꯕ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯇꯥꯏꯕꯪꯁꯦꯝ ꯃꯄꯨ ꯃꯥꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯃꯍꯩ ꯃꯔꯣꯡ ꯈꯔ ꯊꯥꯖꯔꯒ ꯃꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯅꯕ ꯂꯣꯛꯍꯧꯔꯒ ꯑꯍꯦꯟꯕꯁꯤꯡ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯂꯩꯖꯕ ꯈꯔ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛꯁꯪꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨ ꯃꯅꯝꯗꯨ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯁꯥꯡꯅ ꯆꯤꯡꯈꯠꯇꯨꯅ ꯅꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡꯁꯤꯅ ꯑꯁꯨꯛ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯏꯁꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ
ꯑꯗꯨꯕꯨꯔꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅꯅꯦ ꯅꯨꯡꯁꯤꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯋꯥꯅ ꯀꯟꯅ ꯁꯨꯅꯣꯝꯗꯅꯅꯦ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯅꯦ꯫ ꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯄꯥꯗꯨꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯗꯅ ꯊꯣꯡꯂꯤꯕ ꯑꯁꯤꯗꯤ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯍꯥꯎꯔꯣꯏꯗꯣꯏꯅꯣ? ꯑꯁꯤꯒꯨꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯕ ꯐꯖꯕ ꯂꯝꯁꯥꯖꯠ ꯐꯕ ꯀꯌꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯕ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯑꯀꯟꯕ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯍꯜ ꯏꯃꯨꯡ ꯑꯗꯨ ꯀꯧꯗꯨꯅ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯈꯩ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤꯕ ꯑꯗꯨ ꯃꯄꯥꯗꯨꯅ ꯇꯥꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯦ ꯈꯨꯔꯥ ꯂꯪꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯝꯗ, ꯁꯤꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯃꯃꯥꯗꯨꯁꯨ ꯐꯤꯗꯥ ꯑꯃ ꯄꯤꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯈꯨꯔꯥ, ꯐꯤꯗꯥ ꯁꯣꯝꯗ ꯂꯪꯁꯤꯟꯕꯤꯌꯨꯁꯦ, ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯈꯨꯔꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ꯫ ꯃꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ ꯈꯨꯔꯥ, ꯑꯦꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯈ꯭ꯔꯁꯤ ꯉꯁꯤꯗꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯥꯅ ꯂꯥꯛꯄ ꯊꯣꯛꯂꯦꯗꯅ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯍꯥꯏꯕꯒꯨꯝꯅ ꯄꯨꯄꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ꯫ ꯍꯣꯏ ꯉꯁꯤꯗꯤ ꯏꯁꯨ ꯍꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ, ꯏꯁꯨꯒ ꯆꯥꯛ ꯆꯥꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯪꯅꯕꯒꯤ ꯑꯍꯜ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯃꯥ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯎꯏꯅꯦ ꯑꯦꯟꯁꯥꯡꯁꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯆꯦꯡ ꯑꯁꯤꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯂꯥꯏꯍꯥꯎ ꯍꯥꯞꯄꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯁꯤꯒ ꯁꯨꯡꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗꯦ, ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯔꯣ ꯄꯨꯄꯨ, ꯄꯥꯕꯨꯡꯅꯅꯦ ꯅꯨꯡꯁꯤꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯁꯨꯅꯣꯝꯗꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯕꯒꯤꯅꯦ ꯄꯨꯄꯨ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯃꯗꯤ ꯑꯍꯜ ꯑꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯏꯍꯦ, ꯄꯨꯄꯨꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ, ꯆꯨꯝꯃꯤꯅꯦ ꯏꯁꯨꯅ ꯍꯥꯏꯕ, ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯥꯛ ꯆꯥꯔꯝꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯑꯃꯨꯛ ꯈꯠꯅꯔ ꯃꯥꯜꯂꯦ꯫ ꯑꯍꯜ ꯑꯗꯨ ꯃꯊꯥ ꯁꯥꯕ ꯁꯛꯇꯝꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯍꯅꯨꯊꯪ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯀꯣꯛꯁꯤ ꯏꯪꯕ ꯐꯪꯗ꯭ꯔꯦ꯫ ꯑꯅꯤ ꯑꯁꯤꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯁꯤꯗ ꯅꯣꯡꯃꯗ ꯀꯣꯛꯁꯦ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯐꯪꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯅꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯊꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯦꯜ ꯐꯪꯖꯔꯤꯗꯣ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯤꯕꯗꯣ ꯃꯗꯨꯒꯤ ꯅꯠꯇ꯭ꯔꯣ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯪꯅ ꯊꯥꯔꯁꯨ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯗ꯭ꯔꯕꯗꯤ, ꯊꯥꯗꯪ ꯊꯥꯔꯒ ꯌꯣꯟꯗ꯭ꯔꯕꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯀꯟꯅ ꯇꯧꯅꯔꯤ꯫ ꯑꯍꯜ ꯑꯗꯨ ꯃꯊꯥ ꯁꯥꯕ ꯁꯛꯇꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ, ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ? ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯆꯩꯅꯕꯒ ꯈꯨꯔꯥ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯍꯥ ꯑꯣꯏꯔꯤꯕꯒꯤ ꯏ ꯁꯥꯒꯠꯂꯛꯄꯒꯤ ꯇꯧꯔꯤꯅꯦ, ꯆꯍꯤ ꯈꯔ ꯌꯥꯝꯂꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤꯁꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯀꯌꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯤꯕ, ꯀꯜꯂꯛꯆꯩ꯫ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯔꯤꯕꯅꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫
नुपादुना हायरक्लमी नुपी अइना फना कना सुनोमदना फना कना होनरबसु अइगे लवें खोसे पिकमनबना महि मरोंग मरांग कायना पुथोकपा ngamde खुरा खोइगिदी लवें खो यामना मरांग कायना लेबनिना महि मरांग कायना पुथोई अदुना मखोइदी प्रोटकी ममसे होंगनो होंगना हेक्ता थादोरे मरम असिना हेना होंगा चावदने हेना मयाम हेता पावना बेहेले हेता लेनकी करम तोगदरबनो खंगदे अई वाखसे ताजै असुम सुम तौरबदी सोयदना खोइ चरा हेनबा तारे मागी नुपादोगी वारी ताबदा मागी नुपी अदुना थेमसिनबिरमी नुपा से कायना सु खंजलनुदा अइखोइसु असुकनो हनरिबासिदी करीसु हेक्ता चरा पंगेन तेहनबा याब्रने होनबता लेपजगलोरसे ताइबुंग मपुना खोइबसु नोंमदी सोइना थौजानबिरकनिये असमना वारी वाताई तौदना अहिंग अदुम हौख्रे अहिंग दुगे इरोइलेना मतम खरासु हौख्रे महै मरोंगसिंग असि मपुंग मरे फाना महै यान्दना ngasi hayang khothektuna mahai marong sing adu lomnaba nobin gaina leinarama matamni nongma hengama ikhang khangaudana akha ara khongaloinana akan manore nusit puba nongkan nai tharaklami nong adu leptana sumchubana numoi taruk tare ni hapta ama hena sujillaklami khulado ke myoy sing adu matang matam sadna tarakliba matawadada makokta makot hapado irami हप्ता अमुक हेना हौख्राबगी तुंगदा नोंगसु लेपख्रे अदुबु लफम अयाम्बा महै मरोंगसिंग अदुदि लोकपा याबा अमता यावरमद्रे मांगबने हेलमी नोंगमा मपा मचा ममा मखोय हुमदि इमुंगदा फामदना वारी सारी मखोयगिसु यामना थाजबा लोकजबसु नत्तबा अपेक्पा लखम अदुदा मखोयगी चाननबा खरा लहौरगा खरा योंदना लेजबा इमुंग अदुदि अदुमना अमुक नोंग अदुना पुमना ममांगहनबिबा अदुदा हेना वाबा मथा साबा हायदो ओइरमी मपादु फामना मखुदना मकोक्तु सौबो ngakpai तौदना मथा साबा पांबै लेतबा खोनफामदा हायरक्लमी हंदक चही असिना का हेना वाबा हायबदो ओइबा तारे खोइगिदि मी ख्वाइदौना लवें खोयाना मरांग कायना लेदना लोकपने सुनते खरा खजिक लोकचबा सिदा आमुकसु नोंगसिना लोइना मांगहनबिरबनिना यामना वारनी हंदक चही सिमदी अखोय उपाय लेजै ममादो मागी नुपादबु थेमजिनबिदुना हायरक्लमी नुपा अखोय खक्ता नत्ते कदौरके कायना खंजलरनसे खुरा होइगेसु मांगलिबासिदी मागी नुपी वफम अदुदा नुपादुना मखा तारक्लमी नुपी खेनैने हे खुरा होइगिदी चही मरो जाननबा हानादके पैदन लेरिबनी हंदकसु मांगे हायजाबगी वानी नोंमनि निगी ममांगदा पे कया नेक्तना लौफमदो अमगना सेम सादुना नौनु महि मरोंग सिंग अदु थानदबा सेम साबा लोइख्रबनी तांजा अदुदा मखोगी युमदा थोंग थिल्लगा नहान मखै अमुक ताखिद्रबा अहला मगै खोंजेलदा कौरक्लमी इबेमा युम सिबु कना लेबगे थोंग सिंग तांगबियु खोंजेल अदु ताबदा नुपी अदु मखोगी युम अदुगी थोंग दु तमना लागलगा थोंग दु हांगी मतम अदुदा मपोकना पुंगंगौरबा मकोय मरांगी सोमसोमबा अहल लहुम खक लेपना लेरमी अहल सिंग अदु उबदा नुपी अदुना इपागुमलबा अहल लहुमबु करी ताकपिगदबा अखोय युमसि लेंसिनबिरकबाबु करी हाइबिगदबा अहल लहुम अदुगी मनुंगदगी अमना हायरक्लमी इबेमा अखोयबु करीगुमबा खरा तबिजौ अखोय चाक अमा लामले नुपीदो ngahakti wakhal khali हौजिकता चाना थकनबा लैतबगी वारी सानरंबता ngairi हाइबदु निंगसिंगलई अदबु करिसु खंजलुबा तौदा माइथोंग अदुदा मोमोनोक्तुना खुमलक्लमी इपागुमलबा अहनहुमा अखोय जा थकती अदुग मरांग काइनि लेजदे अदबु ngamba खरा सेबा तौजगे इमुंग सोमदा लेंसिनबिरो असि हाइदना युमदुगी थोंगदु लाउना चंगना उ हाइबगुमना हांगदोरक्लमी तांजा अदुदा अहल अमना हायरक्लमी इबेमा अखोय हुमा नंगी मुंगसिदा चंगबदी यादे नंगना खोय हुमसिगी मनुंगदा नंगना नंगी मुंगदा चंगनिंगबा मा खनगदबनी असि हाइदना अहल हुमदु
masana masabu nupi aduda masak taklami. Wangang lamba haladuna mabu hana masak taklami. Ibema, aigi mingna sil kawi. Aduga mathang lepliba haladuna amuk masagi masak taklai. Ibema, aigi mingna mai pakpahay na kawi. Aduga mathangi haladuna mo. Ibema, aigi mamingna nungsibahay na kawi. Singadugi wapam aduda nupi adu ngayakti khanfam khangdana lepna lay. Aduga khanfam khangdawa matawaduda ahalamana mo maka taraklami. Chango chango, nangi mung aduda nangi mungi misingane engkina khanaraga thorau. Ahaladugi wahada tabada nupi adu ahalahu madubu phamnanaba phida tharamlaga imunglomda paraprap chaksinkhre. Aduga ahalahum lakpagi amadi makhoina hairakpasing adu amad chithadana magi nupara tamlei. Magi nupigi wadu muna tarwa matungda nupaduna hairaklami. Nupi, aikhogi imung asida hauzik ahum asigi marakta yamna maruoina tangai phadana watliba hairagadi sialni. Aduna sialoina khanbana pharoida. Magi nupagi phamadada nupi adu yaningdaba phongdoktuna hairaklami. Mapa sel haibasidi loikibanai. Mikuk kharagi wani. Mai pakpasi haibasidi sel haibase adum inaduna lakladabani. Nupa adu magi nupina haibadu wakhal ngahak khallaga yaningbu uttuna hairaklami. Hoine maduna chungba soidina oigani. Madu oina khalasi. Mamaga mapaga anina yanara matungda masa nupa aduda onsinduna mapana hangaklami. Isadi ahumsigi manungda karama pame hayu. Tanja aduda yumthangnariba makuragi imung adu masanupa anidu kana muk khanaraklami. Ka adugi thongnawdagi khanabagi khonjal adu tabada yengtholoba matamda makura adu makhogi yumgi dari aduda manakung anidu makhut anina kana mensinduna phamlami. Madu ubada mapa aduna makha taraklami. Khuragi machanupa anisi amuk khanara malini. Se hanu thanga sida sipam na pham khangdana sibu tare wani. Masana padu mapa na hari badu marak thatna sumna hairaklami. Pabong pupu hogi mungse seo supai lau singsu mai morong siyamna le. Mogi sinpham asida mai pakli. Adubu makhogi mungase namit khongi khanaduna adum le. Mase nusiba habasi yaudabagine. Amaga amaga nusinadabagine. Nusiba habasi yaudabadi punsida kadonungda ena chikna nusi sanna nungaina pan bhaibado phangloi. Aduna pabong ima aikhoidi nusiba sewena khanse. Mamaga mapaga anidu pikliba machanupagi waduda ngakni yengnei. Aduga masagi wadu achumbani haina sukhali. Asuna makhoi ahumdu masanupana hariba nusiba hariba halasi khanbada yanare. Asumna makhoi ahumadu mapanda leihawriba ahal ahumadugi manakta thoraktuna. Nupa aduna ahal ahumaduda makalamba minok ama noklaga taramna upagaloinena harauna hairaklami. Ipa ahumak pu kopsinjaduna aigi laraba imung asida araiba khara chamina janingbani. Adubu ipa ahumgi maraktagi ama khaktamak khallu haina haibirabanina nungsiba hairiba ipa ase khanjarake. Nupa adugi matik saraba pakhum aduda ahal ahumadu amana amada yengnaduna momo nokne eduga nungsiba hairiba ahal aduna makha taraklami. Nupa nahakna khaliba adu achumba matik saba pakhum amani. Nungsiba laiba mafamda sel amadi mai pakpa adumak inaduna lakladabani. Mase masana tara wafamni. Aikoi ahummak puna nangi mungda changba yaragani. Ahaladugi waduda makhoi ahumadu yamna harauzai. Asumna ahal ahumadu imungda pusinduna leizaba khara sin lagduna chamin thakminanaba sem sarami. Tanja aduda thangnabada leiriba yumadugi ahal aduna imung aduda kaukawna changlaklami. Mapa adusu harauna khura changbiro aikhogi
acha thakra jajage haidana tawrambani khura su jakise lengsin biro somda mapagi waduda tungoina ramlaga makhura aduna yama thoba khonphamda hairaklami ibungo mamang jahi khurana icha ani sigi ohengi khandana achawba lopham ma leibani ai makhoi gi matawse yamna bendre makhoi da piraroi lopham do nang lojaro nang uzaro ko mapadu khuragi waduda ngakna khomnaklami karino khura takpiri basibu karino adudi khuragi jasingda adamu pibiu da khurado mapagi waduda yaningdaba uttuna hairaklami yade Quran ne nakhoi bunusi de nabibani nakhoi lodaba yaroi ko Quran ya jabada mapaduna makha taraklami phare Quran lophamadu ai lobiyo hairabanina ai mana masing mahai marom thaduna uzarage adubu jahi khudingi khurage losa noina khara nasana bizarake asumna waduda mayamadu yanare wari kana sanaringai tanja aduda lahum lairiba adu ikaw he kaurure makhoi pulap onsilaktuna sakta ke taruba matamdadi lahumak amata leiramdre makhoi homadu amana mada ngakni yengne wakhalda khali tabangsem mapuna makhoi hona zaman ubiduna sinbi ba thaurangni khangle masigi matung makhurana bibiba achawala phamatuda mahai marong mana masing marang kaina thaduna pothok marang kaina pothokduna nungai phaba wata padaba nusi sanan leiba imanga moiduna nungai na pan kirami